ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯥꯃꯨꯒꯤ ꯃꯌꯥ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕ꯭ꯔꯥꯍꯃꯟ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯝꯁꯤꯡ ꯑꯗꯨ ꯑꯩ ꯍꯥꯏꯔꯒꯦ ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯍꯥꯛ ꯑꯩꯍꯥꯛ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯑꯩꯅ ꯒꯪꯒꯥ ꯇꯨꯔꯦꯟ ꯐꯥꯎꯕ ꯀꯨꯝꯍꯟꯗꯅ ꯅꯪꯒꯤ ꯆꯪꯒꯗꯕ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯣꯟꯕꯤꯗꯨꯅ ꯌꯨꯝꯗ ꯊꯝꯂꯦ꯫ ꯅꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯅꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯒꯔꯚ ꯑꯣꯏꯔꯛꯇꯨꯅ ꯏꯆꯥꯅꯤꯄꯥ ꯑꯁꯤꯃ ꯐꯪꯖꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯒꯪꯒꯥꯒꯤ ꯏꯁꯤꯡꯕꯨ ꯁꯣꯛꯆꯔꯨꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯣꯟꯅꯅꯕ ꯍꯣꯠꯂꯕꯗ ꯅꯍꯥꯛ ꯃꯊꯪꯒꯤ ꯑꯉꯥꯡ ꯇꯥꯔꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯅꯣꯡꯃꯗꯤ ꯅꯍꯥꯛꯅ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯄꯨꯗꯨꯅ ꯒꯪꯒꯥ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯉꯥ ꯐꯥꯕ ꯗꯨꯝꯁꯤꯡꯅ ꯍꯤꯗ ꯏꯟ ꯍꯥꯞꯇꯨꯅ ꯏꯟ ꯑꯗꯨꯕꯨ ꯒꯪꯒꯥ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯥ ꯐꯕ ꯅꯍꯥ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯅꯍꯥꯛꯅ ꯎꯔꯨꯔꯦ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯍꯥꯛꯄꯨ ꯃꯤꯍꯧꯕꯒꯤ ꯋꯥꯈꯜ ꯑꯃ ꯄꯣꯛꯈꯤ꯫ ꯃꯗꯨꯅ ꯅꯍꯥꯛꯅ ꯒꯔꯚ ꯂꯩꯈꯣꯜ ꯑꯣꯏꯔꯕꯗ ꯗꯨꯝꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯆꯥ ꯑꯁꯤ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯃꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯃꯊꯪꯒꯤ ꯅꯥꯎ ꯄꯨꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯅꯍꯥꯛ ꯍꯥꯟꯅꯒꯨꯝ ꯅꯈꯨꯠꯇ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯄꯥꯏꯔꯒ ꯒꯪꯒꯥ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯒꯤꯔꯥꯠ ꯁꯥ ꯇꯥꯟꯕ ꯅꯤꯄꯥ ꯑꯃ ꯌꯥꯝꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯑꯃ ꯅꯪꯅ ꯎꯈꯤ꯫ ꯅꯤꯄꯥ ꯑꯗꯨꯕꯨ ꯎꯖꯕꯗ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯅꯨꯡꯁꯤꯕꯅ ꯏꯔꯥꯡ ꯍꯧꯈꯤ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯍꯥꯛꯀꯤ ꯃꯃꯤ ꯇꯥꯈꯤ꯫ ꯅꯍꯥꯛ ꯒꯔꯚꯒꯤ ꯂꯩꯈꯣꯜ ꯑꯣꯏꯔꯕꯗ ꯁꯥ ꯇꯥꯟꯕꯒꯤ ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯒꯔꯚ ꯑꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯅ ꯑꯣꯏꯈꯤꯕ ꯑꯉꯥꯡ ꯑꯇꯣꯝꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯆꯥ ꯏꯆꯥ ꯈꯪꯗꯣꯛꯅꯁꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯍꯃꯅꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯒꯨꯝ ꯈꯜꯂꯛꯂꯦ꯫ ꯕ꯭ꯔꯍꯃꯟ ꯅꯨꯄꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ ꯅꯧꯔꯤꯉꯩꯗ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯈꯤꯕ ꯑꯗꯨꯕꯨ ꯃꯥꯅ ꯃꯇꯝ ꯑꯗꯨꯗ ꯈꯃꯟ ꯆꯥꯎꯕ ꯅꯤꯄꯥꯅꯤ ꯈꯟꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯛꯇꯨꯅ ꯃꯕꯨꯡꯉꯣꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯅꯥꯏ ꯑꯄꯪꯕꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯆꯥ ꯅꯤꯄꯥ ꯑꯍꯨꯝꯗꯨ ꯆꯥꯎꯔꯛꯂꯦ꯫ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯆꯥ ꯅꯤꯄꯥ ꯑꯍꯟ ꯑꯁꯤꯗꯤ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯕꯦꯗ ꯁꯥꯁꯇ꯭ꯔ ꯇꯝꯕꯗ ꯃꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯑꯃꯅ ꯉꯥ ꯐꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩ, ꯑꯗꯨꯒ ꯑꯃꯅ ꯕꯣꯟꯗ ꯆꯠꯇꯨꯅ ꯍꯩ ꯊꯤꯕ, ꯁꯤꯡ ꯆꯟꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯕꯣꯟꯗ ꯆꯠꯇꯨꯅ ꯍꯩ ꯍꯦꯛꯂꯤꯉꯩꯗ ꯀꯩ ꯑꯆꯧꯕ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯆꯠꯃꯤꯟꯅꯕ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ, ꯑꯗꯨꯒ ꯊꯤꯅ ꯁꯣꯛꯇꯨꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯀꯠꯅꯗꯨꯅ ꯍꯤꯡꯕꯗꯤ ꯍꯤꯡꯍꯧꯔꯦ꯫ ꯃꯆꯥ ꯅꯤꯄꯥ ꯑꯃꯗꯨꯅ ꯉꯥ ꯐꯥꯕ ꯗꯨꯝꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯨꯝ ꯅꯤꯄꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯨꯝꯁꯤꯡ ꯑꯗꯨꯅ, ꯀꯔꯤꯒꯤ ꯕ꯭ꯔꯍꯃꯟ ꯃꯆꯥ ꯅꯪꯅ ꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅꯗꯨꯅ ꯃꯥꯡꯍꯟꯕꯤꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯗꯅ ꯑꯁꯣꯡꯕ ꯕꯣꯟ ꯇꯥꯅ ꯆꯦꯟꯗꯨꯅ ꯕꯣꯟ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯆꯦꯟꯕꯗ ꯀꯩ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯗꯨꯅ ꯀꯩ ꯑꯗꯨꯅ ꯃꯥꯕꯨ ꯂꯥꯛꯂꯦ꯫ ꯇꯥꯟꯅꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯕꯗ ꯀꯩ ꯑꯗꯨꯅ ꯃꯤꯌꯥꯝ ꯂꯥꯛꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯗꯨꯝ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯤꯗꯤ ꯁꯥꯅ ꯁꯣꯛꯂꯦ, ꯀꯔꯝ ꯇꯧꯁꯤꯒꯦ ꯈꯟꯅꯔꯕꯗ ꯃꯍꯥꯛ ꯁꯤꯕꯗꯤ ꯁꯤꯗ꯭ꯔꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯖꯤꯟꯕꯤꯔꯁꯤ ꯈꯟꯅꯗꯨꯅ ꯃꯥꯕꯨ ꯕ꯭ꯔꯍꯃꯟꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ ꯃꯔꯝ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯪꯂꯕꯗ ꯗꯨꯝꯁꯤꯡ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯆꯤꯊꯗꯅ ꯇꯝꯂꯕꯗ ꯕ꯭ꯔꯍꯃꯟ ꯅꯤꯄꯥ ꯑꯗꯨꯅ ꯗꯨꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯆꯥ ꯑꯁꯤꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥ ꯌꯥꯎꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯕꯗ ꯗꯨꯝ ꯅꯤꯄꯥ ꯑꯃꯅ, ꯅꯅꯥꯏ ꯑꯩꯍꯥꯛꯅꯤ, ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯅꯕꯒꯤ ꯃꯔꯝꯗꯤ ꯒꯨꯔꯨꯗꯦꯕ ꯈꯣꯏꯗꯤ ꯕ꯭ꯔꯍꯃꯟ ꯁꯥꯒꯩꯗ ꯄꯣꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯂꯧꯔꯕꯗꯤ ꯒꯨꯔꯨꯗꯦꯕꯅ ꯁꯥꯎꯒꯅꯤ ꯈꯟꯖꯗꯨꯅ ꯅꯅꯥꯏꯅ ꯕ꯭ꯔꯍꯃꯟꯒꯤ ꯃꯥꯏ ꯌꯦꯡꯖꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯅꯕ ꯇꯥꯟꯅꯖꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯨ
ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯎꯔꯤꯕ ꯖꯤꯕꯥꯇꯃꯥ ꯀꯧꯕ ꯏꯁꯣꯔ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯤꯡꯂꯕꯁꯨ ꯌꯥꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ ꯅꯍꯥꯛꯅ ꯅꯆꯥ ꯅꯤꯉꯣꯟꯒꯤ ꯅꯃꯥꯛꯅꯤ ꯈꯟꯗꯨꯅ ꯄꯨꯔꯒ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯗꯨꯅ ꯐꯔꯕ ꯃꯇꯝꯗ ꯅꯆꯥ ꯅꯤꯉꯣꯟ ꯑꯗꯨ ꯃꯉꯣꯟꯗ ꯗꯥꯟ ꯇꯧꯗꯨꯅ ꯄꯤꯌꯨ ꯑꯩꯅ ꯅꯐꯝꯗ ꯁꯤꯟꯅꯔꯤꯕ ꯑꯁꯤ ꯅꯠꯇꯕ ꯋꯥꯐꯝ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯐꯅꯕ ꯂꯝꯕꯤ ꯂꯩꯇꯦ ꯅꯆꯥ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯃꯍꯥꯛ ꯑꯁꯤꯕꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯕꯣꯔ ꯑꯃ ꯂꯩꯇꯦ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯅꯐꯝꯗ ꯑꯩꯅ ꯏꯆꯥ ꯑꯁꯤ ꯁꯤꯟꯅꯔꯕꯅꯤ ꯃꯍꯥꯛ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯜꯍꯟꯕꯤꯌꯨ ꯃꯁꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯑꯈꯪꯕ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯈꯤꯕꯅꯤ ꯍꯥꯏꯔꯛꯄ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯜꯍꯜꯂꯨ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯒ ꯗꯨꯝꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯃꯍꯥꯛꯄꯨ ꯄꯨꯔꯁꯤ ꯈꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯧꯅꯕ ꯄꯨꯈ꯭ꯔꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯩꯒꯤ ꯍꯨ ꯆꯥꯝꯅꯕ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯔꯦ ꯃꯍꯥꯛ ꯃꯁꯥ ꯐꯔꯛꯂꯦ ꯃꯥꯅ ꯃꯁꯥ ꯐꯒꯠꯂꯛꯂꯕꯗ ꯗꯨꯝ ꯅꯤꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯉꯣꯟꯗ ꯗꯥꯟ ꯇꯧꯗꯨꯅ ꯄꯤꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛ ꯑꯁꯤꯗ ꯂꯩꯔꯒꯗꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯕ꯭ꯔꯍꯃꯟꯒꯤ ꯅꯥꯛꯇ ꯆꯠꯀꯦ ꯈꯟꯒꯅꯨ ꯍꯥꯏꯔꯛꯈꯤ ꯃꯀꯨ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕ꯭ꯔꯍꯃꯟ ꯃꯆꯥꯅ ꯐꯒꯅꯤ ꯑꯩꯍꯥꯛꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯇꯧꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯄꯥ ꯐꯨꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯒꯤ ꯐꯜꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯩꯅ ꯁꯣꯛꯈꯤ ꯕ꯭ꯔꯍꯃꯟꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯖꯔꯨꯕꯗꯒꯤ ꯕ꯭ꯔꯍꯃꯅꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗꯨ ꯑꯄꯦꯟꯕ ꯑꯣꯏꯖꯈꯤ ꯑꯗꯨꯒ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯩꯒꯤ ꯏꯆꯥ ꯃꯁꯛ ꯈꯪꯂꯕꯅꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯕꯨ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯪꯂꯛꯂꯕꯗ ꯕ꯭ꯔꯍꯃꯅꯤꯅ ꯈꯨꯝꯖꯔꯛꯈꯤ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯕꯤꯗꯨꯅ ꯑꯄꯪꯕꯤꯒꯤ ꯋꯥꯈꯜꯅ ꯄꯣꯛꯈꯤꯕ ꯏꯆꯥ ꯑꯅꯤꯁꯤꯒ ꯂꯣꯏꯅꯅ ꯈꯥꯏꯗꯣꯛꯄꯤꯒꯦ ꯈꯟꯕꯤꯔꯕ꯭ꯔꯥ ꯍꯪꯖꯔꯛꯈꯤ ꯋꯥꯗꯨ ꯇꯥꯔꯒ ꯙꯔꯃ ꯂꯩꯔꯕ ꯕ꯭ꯔꯍꯃꯟ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯑꯩꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯆꯥꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯪ ꯑꯩ ꯑꯍꯥꯟꯕꯗ ꯆꯨꯝꯅ ꯄꯣꯛꯆꯈꯤꯕ ꯏꯆꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯌꯣꯛꯄꯤ ꯊꯥꯛꯄꯤꯒꯗꯧꯔꯤꯕꯅꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯃꯗꯤ ꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯄꯨ ꯕ꯭ꯔꯍꯃꯟ ꯅꯤꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯕ꯭ꯔꯍꯃꯅꯤꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯕ꯭ꯔꯍꯃꯟ ꯅꯨꯄꯤ ꯑꯗꯨꯅ ꯒꯨꯔꯨꯗꯦꯕ ꯅꯅꯥꯏꯍꯥꯛ ꯋꯥꯈꯜ ꯇꯥꯖꯔꯛꯂꯤ ꯏꯆꯥ ꯑꯅꯤꯗꯨ ꯅꯅꯥꯏ ꯑꯩꯅ ꯋꯥꯈꯜ ꯐꯠꯇꯅ ꯈꯜꯂꯨꯕꯒꯤ ꯃꯃꯤꯅ ꯃꯔꯨ ꯍꯨꯟꯗꯨꯅ ꯄꯣꯛꯈꯤꯕꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯇꯤꯟꯁꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯤ ꯅꯅꯥꯏꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯆꯔꯛꯂꯤ ꯃꯗꯨꯗ ꯕ꯭ꯔꯍꯃꯟ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯀꯞꯂꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯀꯞꯂꯒ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯕꯨꯗꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤꯖꯕ ꯐꯥꯎꯒꯅꯤ ꯑꯗꯨꯒ ꯃꯄꯥ ꯑꯣꯏꯔꯤꯕ ꯕ꯭ꯔꯍꯃꯟ ꯑꯩ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯑꯁꯤꯕꯨꯗꯤ ꯈꯔ ꯈꯖꯤꯛ ꯅꯨꯡꯁꯤꯕ ꯋꯥꯠꯀꯅꯤ ꯋꯥꯔꯝ ꯑꯁꯤ ꯂꯩꯕꯅ ꯅꯍꯥꯛ ꯊꯣꯏꯅ ꯋꯥꯔꯨꯔꯒꯅꯨ ꯃꯁꯤ ꯈꯪꯗꯕ ꯁꯪꯁꯥꯔꯗ ꯂꯩꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯋꯥꯐꯝꯅꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯊꯦꯡꯅꯕ ꯋꯥꯐꯝ ꯑꯃꯅ ꯃꯄꯥꯅ ꯃꯆꯥ ꯍꯥꯠꯂꯦ ꯃꯆꯥꯅ ꯃꯄꯥ ꯍꯥꯠꯂꯦ ꯍꯥꯏꯅ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯋꯥꯔꯤ ꯌꯥꯝꯅ ꯀꯨꯞꯅ ꯇꯥꯒꯗꯧꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯃꯈꯣꯏꯅ ꯋꯥꯔꯛ ꯅꯥꯔꯛꯂꯕ ꯃꯇꯝꯗ ꯏꯁꯣꯔꯕꯨ ꯀꯧꯖꯔꯒ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯅꯥꯏꯍꯥꯛꯄꯨ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯍꯜꯂꯤꯕꯅꯣ ꯍꯥꯏꯅꯔꯤꯕꯁꯤ ꯑꯩꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯗꯤ ꯈꯛ ꯅꯤꯡꯁꯤꯡꯂꯨꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯏꯁꯣꯔꯗ ꯇꯥꯏꯅꯗꯨꯅ ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯉꯤ ꯕ꯭ꯔꯍꯃꯟ ꯅꯤꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯄꯥꯞ ꯗꯣꯁ ꯍꯥꯏꯕꯁꯤ ꯃꯈꯜ ꯌꯥꯝꯃꯤ ꯃꯤꯑꯣꯏꯕꯅ ꯐꯪꯂꯤꯕ ꯄꯥꯞꯁꯤꯡ ꯑꯁꯤ ꯃꯤꯠꯀꯤ ꯄꯥꯞ ꯋꯥꯍꯩꯒꯤ ꯄꯥꯞ ꯆꯤꯟꯖꯥꯛꯀꯤ ꯄꯥꯞ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯄꯥꯞ ꯊꯃꯣꯏꯒꯤ ꯄꯥꯞ ꯋꯥꯈꯜꯒꯤ ꯄꯥꯞ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯃꯠꯇ ꯂꯥꯟꯅ ꯆꯠꯂꯨꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯪꯅ ꯐꯪꯂꯛꯂꯤꯕ ꯄꯥꯞ ꯑꯗꯨ ꯅꯪꯒꯤ ꯃꯤꯠꯅ ꯎꯔꯨꯕꯗꯒꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯜꯂꯛꯄ ꯄꯣꯛꯈꯤꯕ ꯄꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ
ꯏꯆꯥꯁꯤꯡꯒ ꯀꯥꯏꯅꯕ ꯇꯥꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯕ꯭ꯔꯍꯃꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯕ꯭ꯔꯍꯃꯅꯤꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯟꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯁꯤ ꯂꯩꯕꯥꯛꯇ ꯄꯥꯟꯕ ꯅꯤꯡꯊꯧ ꯑꯁꯤ ꯃꯆꯥ ꯙꯥꯔ ꯄꯥꯜꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯍꯨꯝꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯆꯥ ꯐꯪꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯋꯥꯖꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯀꯔꯝꯕ ꯂꯥꯏ ꯅꯤꯡꯖꯔꯒ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯒꯗꯕ ꯏꯆꯥ ꯑꯃꯇꯪ ꯄꯤꯕꯤꯒꯗꯕꯅꯣ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯀꯥꯁꯤ ꯅꯤꯡꯊꯧꯒꯤ ꯃꯃꯪꯗ ꯁꯤꯕ ꯃꯍꯥꯗꯦꯕ ꯀꯧꯕ ꯂꯥꯏ ꯑꯗꯨꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯍꯦ ꯀꯥꯁꯤ ꯀꯧꯕ ꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯅꯆꯥ ꯐꯪꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯑꯋꯥꯕ ꯆꯤꯟꯇꯥ ꯄꯨꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕꯗꯨ ꯑꯩꯅ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯅꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛꯇ ꯅꯆꯥ ꯙꯥꯔ ꯄꯥꯜꯂꯨ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯍꯥꯛ ꯅꯆꯥ ꯄꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯪꯒꯤ ꯅꯐꯝꯗ ꯅꯆꯥꯅꯨꯄꯤ ꯑꯣꯏꯅ ꯑꯃꯗꯤ ꯐꯪꯖꯔꯣ꯫ ꯅꯨꯄꯤꯗꯤ ꯙꯥꯔꯁꯤꯡꯗ ꯆꯟꯗꯦ꯫ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯁꯂꯥꯏꯗ ꯑꯣꯡꯗꯨꯅ ꯑꯣꯡꯂꯨꯔꯤꯕ ꯑꯗꯨꯒꯤ ꯁꯂꯥꯏꯗ ꯆꯤꯡꯈꯤꯒꯗꯕꯅ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯅꯆꯥ ꯏꯕꯦꯝ ꯑꯃ ꯐꯪꯖꯔꯣ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯄꯣꯛꯂꯛꯄꯗꯒꯤ ꯃꯔꯣꯟ ꯊꯣꯛꯇꯕꯤ ꯑꯣꯏna ꯄꯣꯛꯂꯁꯅꯨ꯫ ꯃꯥꯅ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕꯗ ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ, ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯕ ꯅꯤꯄꯥ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤ ꯄꯤꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯤꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯑꯈꯪꯕ ꯃꯥꯏꯕꯁꯤꯡꯅ ꯃꯥꯕꯨ ꯐꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯈꯪ ꯑꯍꯩꯅ ꯄꯤꯛ ꯊꯜꯂꯕꯗ ꯏꯉꯝ ꯉꯝꯅꯗ꯭ꯔꯕꯗ ꯃꯃꯩꯗ ꯅꯤꯄꯥ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯅꯆꯥꯕꯨ ꯋꯥ ꯉꯥꯡꯍꯟꯒꯅꯤ꯫ ꯃꯍꯥꯛ ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯍꯥꯞꯇꯨꯅ ꯅꯆꯥ ꯏꯕꯦꯝꯃꯅ ꯃꯍꯥꯔꯥꯅꯤ ꯍꯥꯞꯇꯨꯅ ꯄꯥꯜꯍꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤꯗꯃꯛ ꯅꯪꯅ ꯋꯥꯔꯤꯕ ꯑꯗꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯤꯕ ꯃꯍꯥꯗꯦꯕ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯪꯗ ꯇꯥꯛꯄꯤꯔꯝꯂꯤꯕ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯏ, ꯑꯋꯥꯕꯁꯨ ꯄꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯒꯔꯚꯗ ꯃꯤꯇꯝꯈꯤꯕꯒꯤ ꯄꯥꯎ ꯅꯤꯡꯊꯧꯗ ꯇꯝꯖꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯪꯗ ꯇꯥꯛꯂꯝꯕ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤꯅꯤ꯫ ꯄꯣꯛꯂꯕ ꯃꯇꯨꯡꯗꯁꯨ ꯃꯔꯣꯟ ꯊꯣꯛꯂꯛꯂꯣꯏ꯫ ꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯔꯣꯟ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯇꯝ ꯁꯨꯔꯛꯇꯨꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯤ꯫ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯥꯁꯤ ꯃꯒꯨꯟ ꯑꯉꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯧꯅ ꯃꯃꯪꯗ ꯇꯥꯛꯄꯤꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯉꯥꯡꯅ ꯆꯥꯎꯔꯛꯂꯕꯁꯨ ꯑꯉꯥꯡ ꯑꯁꯤ ꯃꯔꯣꯟ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯔꯥꯅꯤꯁꯤꯡ ꯑꯗꯨꯗꯤ ꯃꯆꯥꯅ ꯃꯔꯣꯟ ꯊꯣꯛꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯃꯪꯗ ꯇꯥꯛꯂꯝꯕꯗꯨ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯈꯟꯗꯨꯅ ꯇꯥꯛꯄꯤꯔꯝꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯂꯩꯈꯤ꯫ ꯑꯉꯥꯡꯅ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯄꯨꯝꯅꯃꯛ ꯀꯧꯗꯨꯅ ꯃꯆꯥ ꯃꯔꯣꯟ ꯊꯣꯛꯅꯕ ꯌꯦꯡꯍꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯥꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯔꯛꯈꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯕ ꯃꯤ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯄꯤꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯄꯥꯜꯍꯟꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯊꯣꯛꯍꯟꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯈꯤꯕꯅ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯈꯪꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯂꯥꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯒꯤ ꯏꯆꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯤꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯨꯡꯂꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯈꯨꯡꯒꯪꯗ ꯀꯔꯝꯕ ꯃꯥꯏꯕ ꯂꯩꯔꯤꯕꯒꯦ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯒꯗꯕ ꯃꯤ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯛꯂꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯕ, ꯃꯥꯅꯕꯨ ꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯗꯕ ꯅꯤꯄꯥ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯁꯤꯈꯤꯗꯨꯅ ꯂꯥꯌꯦꯡꯕꯤꯕ ꯆꯠꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯃꯥꯕꯨ ꯁꯣꯏꯗꯅ ꯆꯠꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯁꯥꯃꯨ ꯄꯨꯔꯒ ꯃꯊꯛꯇ
ꯍꯦꯛ ꯐꯝꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯌꯦꯡꯕ ꯉꯝꯒꯅꯤ ꯉꯝꯂꯣꯏ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯥꯃꯨ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯃꯥꯕꯨ ꯇꯣꯡꯍꯟꯗꯕ ꯊꯣꯛꯂꯕꯗꯤ ꯑꯅꯥꯕꯗꯨ ꯃꯥꯅ ꯌꯦꯡꯕꯗ ꯐꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯁꯥꯃꯨ ꯑꯗꯨꯅ ꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯨꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯕꯨ ꯌꯦꯡꯍꯟꯕꯤꯌꯨ ꯁꯣꯏꯗꯅ ꯃꯥꯅ ꯑꯅꯥꯕꯗꯨ ꯌꯦꯡꯕꯗ ꯐꯔꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯈꯔ ꯆꯥꯎꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯤ ꯁꯥꯃꯨ ꯌꯥꯎꯖꯔꯛꯇ꯭ꯔꯤ, ꯑꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ, ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯈꯔ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯙꯔꯃꯇꯥ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯃꯗꯨꯗ ꯌꯨꯝꯂꯣꯟꯅꯕ ꯅꯤꯄꯥꯁꯤꯡ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝ ꯑꯗꯨ ꯄꯣꯛꯄꯗꯒꯤ ꯃꯔꯣꯟ ꯊꯣꯛꯇꯨꯅ ꯄꯣꯛꯂꯛꯏ ꯍꯥꯏ, ꯑꯗꯨꯅ ꯃꯥꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯕ ꯃꯥꯏꯕ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯉꯝꯂꯕꯗꯤ ꯃꯆꯥ ꯏꯕꯦꯝ ꯑꯕꯨ ꯐꯍꯟꯕ ꯉꯝꯕ ꯅꯤꯄꯥ ꯑꯗꯨꯗ ꯄꯤꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯌꯥꯝꯕ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣꯕꯨ ꯌꯦꯡꯍꯟꯅꯤꯡꯗꯨꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯗ ꯏꯕꯨꯡꯉꯣꯗꯤ ꯁꯥꯃꯨꯅ ꯂꯧꯈꯠꯄꯤꯗꯨꯅ ꯁꯥꯃꯨ ꯑꯗꯨꯅ ꯂꯥꯛꯄꯗ ꯀꯔꯤꯒꯨꯝꯕ ꯐꯒꯗꯕ ꯂꯩꯔꯕꯗꯤ ꯁꯥꯃꯨ ꯑꯗꯨ ꯅꯤꯡꯉꯥꯏ ꯇꯧꯔꯣꯏ, ꯑꯗꯨꯒ ꯐꯔꯣꯏꯗꯕ ꯂꯩꯔꯕꯗꯤ ꯁꯥꯃꯨ ꯅꯤꯡꯉꯥꯏ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯏꯕꯨꯡꯉꯣꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯐꯝꯅꯥꯏꯕꯁꯤꯡꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯨꯡꯉꯣꯕꯨ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯎꯅꯈꯤꯒꯦ, ꯆꯪꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯏꯕꯨꯡꯉꯣꯁꯤꯡ ꯑꯁꯤꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯦꯛ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯙꯔꯃꯇꯥ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯄꯅꯤ, ꯂꯩꯃꯤꯟꯅꯔꯤꯕ ꯏꯌꯥꯝꯕꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯆꯥꯎꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯅ ꯆꯝꯅ ꯍꯥꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯌꯥꯝꯕꯁꯤꯡ ꯑꯁꯤꯅ ꯁꯥꯎꯈꯤꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯅꯗꯤ ꯐꯔꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ, "ꯑꯣꯖꯥ ꯃꯥꯏꯕ, ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯁꯥꯃꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯈꯪꯖꯗꯕꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯁꯥꯃꯨ ꯂꯧꯖꯔꯨꯔꯒ ꯂꯥꯛꯆꯔꯒꯦ꯫ ꯑꯣꯖꯥꯅ ꯂꯥꯌꯦꯡꯕꯗ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯁꯤꯟꯅꯕꯤꯔꯣ" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯙꯔꯃꯇꯥ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯈꯤ, "ꯏꯌꯥꯝꯕ ꯈꯣꯏ, ꯂꯥꯌꯦꯡꯕꯒꯤ ꯄꯣꯠꯆꯪꯗꯤ ꯍꯌꯦꯡ ꯑꯩꯅ ꯂꯥꯛꯂꯒ ꯑꯅꯥꯕꯗꯨꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯖꯔꯒꯦ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ, ꯍꯌꯦꯡꯁꯤ ꯁꯥꯃꯨ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ" ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯗ ꯏꯌꯥꯝꯕꯁꯤꯡꯅ ꯀꯔꯤꯒꯤ ꯁꯥꯃꯨ ꯄꯨꯔꯛꯎ ꯍꯥꯏꯔꯤꯕꯅꯣ, ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯑꯗꯨꯝ ꯆꯠꯂꯕꯁꯨ ꯌꯥꯕꯗꯨꯕꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ, "ꯀꯔꯤꯒꯤ ꯏꯅꯥꯎꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯁꯣꯏꯗꯅ ꯏꯅꯥꯎꯅ ꯌꯦꯡꯕꯗ ꯐꯔꯒꯗꯕ ꯑꯅꯥꯕ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯏꯅꯥꯎꯅ ꯁꯥꯃꯨ ꯇꯣꯡꯕꯗꯨ ꯌꯦꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯑꯅꯥꯕꯁꯤ ꯐꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯥꯎꯅ ꯐꯍꯟꯕ ꯉꯝꯂꯕꯗꯤ ꯏꯅꯥꯎꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ, ꯏꯕꯦꯝꯃ ꯑꯗꯨꯅ ꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯕ ꯃꯇꯝꯗ ꯏꯅꯥꯎꯅ ꯅꯌꯥꯝꯕ ꯑꯩꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯄꯤꯒꯗ꯭ꯔꯥ ꯈꯟꯖꯕꯗ ꯅꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯑꯁꯤ ꯌꯥꯝꯅ ꯋꯥꯖꯔꯤꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯙꯔꯃꯇꯥꯅ ꯑꯗꯨꯗ ꯇꯥꯏ ꯍꯥꯏꯔꯒ ꯏꯌꯥꯝꯕꯁꯤꯡꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣꯏꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕ ꯃꯌꯥꯝꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯙꯔꯃꯇꯥꯅ ꯁꯥꯃꯨ ꯃꯌꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩꯔꯥ ꯀꯠꯆꯔꯒ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ "ꯑꯩꯕꯨ ꯁꯦꯝꯕꯤꯔꯤꯕ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯌꯦꯡ ꯅꯅꯥꯏꯅ ꯆꯠꯆꯒꯗꯧꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯔꯣꯟ ꯊꯣꯛꯇꯕꯤꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕ ꯍꯥꯏꯕ ꯑꯁꯤꯕꯨ ꯅꯅꯥꯏꯕꯨ ꯉꯝꯍꯟꯕꯤꯌꯨ꯫ ꯅꯅꯥꯏꯅ ꯇꯧꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯑꯐꯕ ꯑꯣꯏꯍꯟꯕꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕꯤꯌꯨ" ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕꯗ ꯁꯥꯃꯨ ꯑꯗꯨ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕꯅꯣ? ꯅꯪꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯅꯍꯥꯛ ꯍꯦꯛ ꯌꯧꯕꯒ ꯅꯁꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯔꯣꯟ ꯊꯣꯛꯂꯒꯗꯧꯕꯅꯤ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡꯉꯥꯏ ꯇꯧꯕ ꯇꯥꯔꯕꯁꯨ ꯅꯪꯅ ꯍꯥꯏꯒꯗꯧꯕꯗꯤ, ꯅꯍꯥꯛ ꯑꯩꯍꯥꯛ ꯃꯁꯛ ꯈꯪꯅꯔꯁꯤ, ꯅꯔꯣꯟ ꯊꯣꯛꯇꯨꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯔꯨ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯪꯅ ꯁꯤꯔꯝꯗꯥꯏꯗ ꯑꯩꯒꯤ ꯏꯐꯝꯗ ꯅꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯖꯕ ꯐꯪꯍꯟꯕꯤꯌꯨ ꯅꯤꯖꯈꯤꯕꯗꯨ, ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯨꯡꯖꯔꯣ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯁꯨ
ताइबंग मी ओइना पोक्तुना नंगी ननिंग थुंगनबा नांगबु ngaiduna leiri hayu haina takpirami handaki dharmata kaubani pa si nahanmuki mapokta shamu angobo oikhibaduna mi oina langolakpani aduga ningthaugi majai be ma oiri bi asisu shamu angobabu jage khankhibi hingsabi aduni magna siramdaida shamu angobada makhut lonaduna mi oina poksagi nangi seba tawba phangan biu haina khanjakhiba aduna siba mahadeva kauba lai aduna ubadagi माखोगी निंगजखिबा अमदी पीनखिबा बोरगी मतुंगिना निंगथौगी मजाई बेमा ओइना पोहनखिबनी निंगथौ मनाई सिंगना कोनुंगदा हनखिबदा निंगथौदा धर्मदा कौबा हनुबगी मसागी मरमदा वारी पुमनमक सारबदा निंगथौना हराउना नोंगानबगा सामु पुरदुना माबु लौरुंगनबा याथंग पीरे निंगथौ मनाई सिंगना नोंग हेक nganbaga masa sengdokjaraga निंगथौगी सामु याइसा पुथोक्तुना ताइबोट हापतुना हानुबगी मचा लौरुनबा लाक्ले निंगथौ मनाई सिंगना हानुबगी मचागी युमदा थुंगलरबदा हानुबगी मचाना लैकाइगी मयाम्बा सिंगदा मागी युमबु खरा येंगसिनबिरमु आइहा निंगथौ कोनुंगदा चतुना लेबक येंगजरुखिगे हाइजरखी मयामदुना इबुंगो मंगोल ओइरक्तुना नयाम्बाई खोइबुसु कोनुंगदा पुखतपिदुना ननाई ओइबा फंगनबिउ हाइजरखी माबु हेक उबदा पुराइबा सामु अदुना माखोंग खुमांगानिदु कुंथजरगा हानुबगी मचादा खुरुमजरखी मदु उबदा निंगथौ मनाई सिंगना अंगप्पा पोलदुना निपासी अचंबा मियोय मनती मांगना राजकुमारी बु येंगबदा सोइदना फरगनी हाइबा सि खंखी माग सामु मथक्ता काखतख्रे मयाम पुमनमक्ता हाइजरखी इयाम्बसिंग पुमनमक लाई खुरमबिरमु अहाक लेबक येंगजरुखिगे हायरगा बिदाई तौदुना लाक्पा हौरे माना सामु मथक्ता फमना फमना वाखल तौरखी मागी अनाबसी इराय लाइना फनखिबा थोक्लबदी माखोय मयामना करिसु लैतबनी खनखिबसु याय अदुनदी करम्बा मवंग तौरगा माबु फनसिगे खलगले मदुदा माना खले आइगे गुरुना तंबिरंबा तागे खौसारोन अदु मागी ममांगदा निंगथीना चिथदना खौसारबा मतुंगदा तादुना मरोन थोक्त्रबदी थिनगनी हाइदुना धप तौरगा फलगे खलकले निंगथौ कोनुंग यावरबदा निंगथौना करी करी पोट संगदगे हंगलकलबदा मांगना ता खौसारोनगी ता अमदी फिजत पियु हाइरकले निंगथौना माना हाइरिबदुमक पीरे मांगना ममाई ममित अदु सामुगी अयेकपा सक्तम ममा नपसिले अदुगा कोनुंग मनुंग अदुदा राजकुमारी अदुबु फानमदा थादुना निंगथीना फमले अदुगा मखुता तिमेंता पायदुना तागे खौसारोन मपन साबा होरगले अहानबदा महाकी मसक्तु राजकुमारी बु उहंदबनी अदुबु माना तागे खौसारोन कायदुना निंगथीना साबा होरकपा अदुदा राजकुमारी ना माबु मुन्ना येंगदुना लेरी माना खौसारिबा सिंग अदु कायदुना निंगथीना सारकपा अदुदा कोनुंगदा तिल्लिबा पुमनमक अदुना निपासिदी ओंथोंना हाइख्रेदा फजख्रेदा ngangnaduna leiringaida hanubagi masana राजकुमारी तमना चोंगसिलक्तुना ताना थिनगे तोरपदा राजकुमारी अदुना कीदुना थिंदा थिंगदा बोइनिंगदुना होय मा हाइना हेक लाउरखी मदु ताबदा हनुबगी मचाना करी तौरबगे हेक हंगी आइहा यामना किए हाइना हनुबगी मचादा हाइरखी मदुदा हनुबगी मचादुना कीरबदी नहाक नरोन थोक्तुना आइगे वरी सासी हेक हाइरे मदुदा राजकुमारी अदुना नंगी तादो थमलो नंगी नवोंगना तवदु उरगा आइहाक यामना कीरे हाइरखी हनुबगी मचा अदुना असाउबगी मवोंगदा ममिने मनाने अकीबगी सक्तम पुथोक्तुना तादुना थिनगे तौरिबदु तोक्तुना फरे नंगना वा nganglagani हाइरबनिना आइहाक ता थादोक्लगे अदुगा करिगुंबा नंगना वा अमुक ngangrabadi आइदि सोइदना तासिना नंगिना थबाकता थिनदुना हाटकनी असुम हाइरबदा राजकुमारीना आइहाक वा ngangjरगे अमुक हाना वा nganगदबा तौजररोय नंगी नमाइदा येलिबा सामुगी सक्तम अदुसु लौथोकपियु अदुगा नहाकी नसक अदु आइगी मित्ता सेंगना उहनबियु हाइजरखी हानुबगी मचाना फरे वासक्ति ngangnasi करिगुंबा वासक थुगाइरबदि आइहाक तासी अमुक पाइदुना राजकुमारीदा वा nganghनरिबा लाई ओइरबसु
ꯃꯌꯥ ꯇꯧꯕ ꯑꯣꯏꯔꯕꯁꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗ ꯎꯞꯂꯤꯕ ꯁꯥꯃꯨꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯨ ꯊꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯁꯛꯇꯨ ꯁꯦꯡꯅ ꯎꯍꯜꯂꯦ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯑꯣꯏꯅ ꯎꯖꯈꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯙꯔꯃꯇꯥ ꯀꯧꯕ ꯍꯅꯨꯕꯒꯤ ꯃꯆꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯆꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯥꯏꯖꯕꯗ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯔꯒꯗ꯭ꯔꯥ ꯈꯟꯖꯔꯨꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯅ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣꯅ ꯃꯥꯡꯗ ꯂꯦꯞꯄꯤꯗꯨꯅ ꯅꯅꯥꯏꯗ ꯀ꯭ꯔꯤꯄꯥ ꯄꯤꯕ ꯑꯁꯤꯗ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ ꯈꯟꯖꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯅꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯒꯅꯨ" ꯍꯥꯏꯅ ꯈꯨꯔꯨꯝꯗꯨꯅ ꯀꯞꯆꯔꯕꯗ ꯀꯣꯅꯨꯡꯗ ꯇꯤꯜꯂꯤꯕ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛꯇꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕꯒꯤ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯅ ꯃꯔꯣꯟ ꯊꯣꯛꯇꯕꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯔꯣꯟ ꯊꯣꯛꯍꯜꯂꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯅꯐꯝꯗ ꯄꯤꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯄꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯏꯆꯥꯅꯨꯄꯤꯅ ꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯔꯣ" ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯙꯔꯃꯇꯥ ꯀꯧꯕ ꯍꯅꯨꯕꯒꯤ ꯃꯆꯥꯗ ꯂꯨꯍꯣꯡꯕꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯍꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯁꯥꯃꯨ ꯑꯉꯧꯕ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯗ ꯃꯀꯨ ꯅꯤꯡꯊꯧꯕꯨ ꯌꯦꯡꯖꯔꯒ ꯅꯅꯥꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯍꯧꯔꯤꯕ ꯏꯄꯥ ꯏꯃꯥ ꯑꯅꯤꯗꯨꯕꯨ ꯅꯅꯥꯏꯅ ꯂꯧꯈꯠꯆꯔꯨꯔꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯒꯦ ꯍꯥꯏꯔꯕꯗ ꯃꯀꯨ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯏꯄꯥꯗꯤ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯅꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯏꯃꯥ ꯄꯥꯕꯨꯡ ꯂꯧꯈꯠꯆꯔꯨꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯒꯤ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯅꯅꯥꯏꯅ ꯄꯥꯕꯨꯡ ꯏꯃꯥ ꯂꯧꯈꯠꯄ ꯆꯠꯄ ꯑꯁꯤꯗ ꯁꯥꯃꯨ ꯇꯥꯏꯄꯣꯠ ꯌꯥꯎꯕ ꯑꯍꯨꯝꯗꯪ ꯄꯨꯖꯅꯤꯡꯉꯤ꯫ ꯁꯥꯃꯨ ꯑꯃꯅ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯡꯅꯕꯅꯤ, ꯁꯥꯃꯨ ꯑꯃꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯅꯅꯥꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯂꯥꯟꯃꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕ ꯌꯥꯕ ꯃꯈꯣꯏ ꯈꯔ ꯂꯩꯍꯧꯔꯤ꯫ ꯃꯈꯣꯏ ꯑꯗꯨꯕꯨ ꯂꯧꯈꯠꯄꯤꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯄꯨꯍꯟꯖꯅꯤꯡꯉꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯡ ꯅꯤꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯃꯤ꯫ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯥꯅ ꯃꯁꯛ ꯈꯪꯕ, ꯃꯕꯨꯛꯆꯦꯜ ꯈꯪꯕ ꯃꯤ ꯈꯔ ꯅꯤꯡꯊꯧꯒꯤ ꯑꯔꯨꯕ ꯊꯕꯛ puhange hairibani khanduna harauna hairakhi. Haujikbu ipana kari amu haigani. Nangna ningthau oirabanina nangna asumna phagani haibadu tauro. Ipana ayaba pirabani hairakhi. Ningthauna aigi imag asi yamna singba misak amani khali. Nongalabada samu achauba ahum mahut singna taipot hapladuna ningthau maharani ani samu amada punna phaminare. Aduga maharani yengduna ningthauna hairakhi. Ibe manhana konungdagi sana lupa khara marang kaina purau. Laiba ke awana kaya marum thengnagani. Makoy adubo aikoy anina dan tawgadabani hairabada. Rani aduna sana khaujau lupa khaujau mayamama samu taipot mathakta hapladuna mapa mama ani lokhat palakle. Makoy asum laglabada hanuba hanubi leramba mafam adu yaurabada. Laikai mi pumna maksang silaktuna harauna. Aikoy hanubagi masa ningthau oire haiduna maginakta sang silakhi. Madubu mana yenglaga nahan mana Rajkumari layeng basalam daida ningthau oikrabadi aikoy bu kaukthok pikhigani hayauba makoy khara aduda sumna hairakhi. Iyamba sing nakoy aigi itung induna ningthau konungda laiduna phamnaiba oiba ngamgadra hanglabada. Makoy nipani di aikoy chatkani haiduna samugi taipota kakhatkri. Aduga mana hanubagi imungda sangkhiduna mana latuna thamliba samugi maya adu khawmada haplaga samu taipota hapkale. Aduga laikai gi mising aduda hanubagi ingol adu oiduna sanau hairami. Aduga yumi ingol adu bu khurumjaraga mahak amuk mapa mama na lairiba mafam adu tamna lakle. Mapa mama aduna mana tawraliba mawong adu uraga ngakpana loikhi. Masana aihak ningthau oire konungda chatlasi hairaduna Rani oirabi mamauna mane maku anibu khurumjarakhi.
Mapa mama ꯑꯅꯤꯗꯨ ꯃꯁꯥꯒꯤ ꯃꯇꯨꯡ ꯏꯟꯗꯕ ꯌꯥꯗꯕꯗꯒꯤ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯝꯍꯦꯟꯕ ꯃꯆꯥꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯅꯤꯡꯊꯧ ꯄꯣꯛꯄ ꯄꯣꯛꯄꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫